ꯌꯥꯝꯅ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃ ꯑꯃꯁꯨꯡ ꯌꯥꯝꯅꯃꯛ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯖꯤꯌꯣꯡꯕꯦꯡ ꯃꯣꯜꯅꯣꯝ ꯆꯨꯔꯆꯥꯟꯄꯨꯔꯗ ꯆꯥꯎꯔꯥꯛꯅ ꯉꯁꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯦꯛꯁꯤꯗꯦꯟ ꯑꯁꯤꯗ ꯒꯥꯔꯤ ꯊꯦꯡꯖꯤꯟꯅꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯇꯩ ꯃꯅꯥꯎ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ngasi Manipurgi manung chana lai Churachandpur district ki manungda hairiba elderly couple oirba Matei manao si hairiba accident sina maram oiduna laikhidre haina paw sna pali aduga hairiba laikhidraba elderly couple si makhoi sing asigi maming sing si Jangpao Kipgen kawi aduga mahaki nupi sigi mamingna Hatkim Kipgen kawi makhoi si Churachandpur gi Boljol gi Siloijang village tagi ni haina paw sna makha tana phongdorakli hairiba couple si sport jaga sida dumak laikhitabani hairi aduga hairiba accident sina Molnom village Jubilee Stone election site ta thokibani hairi aduga hairiba Honda Activa sigi number na MN02 8132 ni aduga thengjinnariba DI pickup truck ki mai number sina MN01A 85211 ni haina spali Amaramdana Churachandpur police KKL GHQ na mafam sport duda sangsinduna hairiba laikhidraba haksang sing adu lokhatunam darka taba procedure sing lokhanabagi damakta lokhatkre haina pausna palle duga myam soidana myamda ahen ba update pijarakhi ge myam punangai minaki channel sigi mekeri gi thamjari du yamna mak nuaitab lebukti thawdo mani aduga pathoksa gi myam soigi plan ki yawrs myam nang phigani Makasa tarakpoina to pawmana pandemic manungda Manipur gi yumthong khuding sakhumai mutkidabadu PM Modi CM Biren gi mapandagini miyamna thagatpam thui tingko COVID-19 pandemic ki miyamna ha kar launaraba yumdagi mapan tokpa yadana wana lainaraba matamaduda Manipur gi yumthong khuding sakhumai mudhankidabadu Prime Minister Narendra Modi amadi Chief Minister Biren gi mapandagini aduna lusingba ani si miyamna thagatpham thoi haina sekmai kendra gi MLA hais dingon phungdokre BJP gi nifuni thorak subo mapokumon ga mari lainara sekmai kendra gi MLA hais dingon lusingduna ngasi Pradhan Mantri Garib Kalyan Yojana gi sing kendra sigi miyamni genthokpagi thoramda MLA dingon makhatana hai leba sigi Prime Minister Narendra Modi na COVID-19 pandemic ga mari lainana howdokhiba Pradhan Mantri Garib Kalyan Yojana scheme sina malem gi pandemic oikibu sufam nomfam leitabadigi har kar launakhiba matumdur laiba sigi ration card paiba mi amamamda lemna seng kg manga pibigi thabanga sisu makhatana sathari yojana si Manipur Chief Minister Biren gi lamjing makhada Manipur mai pakna mapung fana yamna transparency laina paikhali scheme asi miyamda mamutana khangana batongana Pradhan Mantri Garib Kalyan Yojana thaba PM Modi amadi CM Biren gi saktam yawba tonganba khawsu miyam lemni entoki scheme asigi mapana pandemic manungda Manipur gi yumthong kya gi sakhumai mutkide kanamata chaba phangdabigi awab lekide maramaduna PM Modi amadi Chief Minister Biren Manipur gi miyamna thagatpam thoi haina pausna makhatana su phungdorakli makasa tharakpoina to pawmana Toyota Fortuner ani manana registration number plate thaduna thorambagi far hari Tawari yamna ngani oiba thawdo amada Toyota Fortuner gi registration number manaba thetuna lambi de thoramadagi tanaduna khamlaba matung police ta sinakre hari thawdo sigi matangna asingba madi niyom sumna registration number lauduna gari thawjariba mapu aduga aikhogi pawmiga telephone wari sabnabada maki Toyota Fortuner registration number MN01AZ 5612 siga manana number plate thetuna gari ama thawre habigi paw phangmadagi senaduna lakuni hari ngasi ayuk pung 10 rom tabada tera bazar gari edu thawrakpadagi khamna bhairubada kana thawduna sakhibdagi Tidim road ki mapam amada thatuna phabani hari gari edu thoramliba mapu du handak taragani da suba Manipur Legislative Assembly gi mikalda wangjing tentha sida mere oikiba amani haina phongdorki masana asengba registration number gi mapuni hairiba Sirom Opendro se yakai mang apokpo maming laikhidraba Sirom mangi tera yengkhom lairat masada hairakpani hari makhatana mana phongdorakpada porompat CS ta formal oina complaint ama tawduna ain gi ba thabuk lokhatpina ba haijakre hainasu pausna makhatana phongdorakli
Loisilakpoina topa pau khrana Gaura Dharma satpasingi sairaubana lakpada CPI na yepa Mongol pirakli Sajibugi Taragomdoi Nipanba numit asina lakpada Manipuri singi manungna Gaura Dharma satsaba mipum kudimagna sairauba palan tawduna Ishora Matei gilai punamaki maphamda leijaba mana masing amadi henjang napi thaksaduna leisu hairang leirang kayaga loinana yumthong kudingi sak ising mathel lukoi kasai Gaura Dharma satsaba singi sairauba sina lakpada su Manipur State Council Communist Party of India na yepa Mangal Fizari numit asina lakpat loinana mipum kudimag nada yektana leiba amasung leibaki yaifaba puraknaba CPI na punamaki maphamna tarana opaga loinana nungaibagi pausal pizari numit asida su nongma panbagi sairaubada tawkhibagumna lamdam khudimakta leijaba awangba singda latjaba leifam singda sairausing kabagi thabak pangthokpara punamaki yaifaba oinaba pausalakli hainisu pausna fonglakli do luslak poina to pawnga mem tentakna thamjaramge iramdamasida puthokjaba progressive meet amadi poultry feed ki launching program pangthokra hari Sandel Indigenous Farmers Producers Cooperative Society Limited amadi Maha Area Producers Cooperative Society Limited na iramdamasigi potlam singna sajaba poultry feed processed meat as haimahi amadi atay polam kaya yauna Emras Kumar Singa DC Sandel na launch tawbigi asam program mga si Kanku Women's Market Jangpao Bazar Sandel na pangtokre ngasigi thoramasigi mari lainana akupa role piraduna Lily Rose Zazo District Project Director CDC RMS NERCORMP Sandel na phungdokibada iramdamasigi soksilaglaba socio-economy asi kanana bai koina iramdamasida puthok sabo polamsing asi sijinaba madi promote wai bisyam dakar wai ngasi loan story po polamsing asi lamdamasigi lawmi sing lamdamasida phangba raw materials sing na semdana puthok sabani asi gumbasi ekoi khudi magna sakut minasi haina apel tokhi loinana miyamgi demand yengduna atai atopa polam kya su puthokna ba sem sare soiki ngasi gi thoramasi asigi launching program loiraba matungda Emras Kumar Singa DC Sandel amadi Chairman CDC RMS NERCORMP na makiweba overall period na hakibada asigumlaba iramdamgi puthokpigi program yawu phamusi yamna sathoksinningaini aikoigi tradition amadi culture bu ngaktuna social economic kanana bonasi aikoina aikoigi lawmisin misingbu hena pungning thogatpiduna hena magul leba puthokna bu honagadabani amasu makoina mapan ge topa farm singa sangdam nahanduna aikoigi international market ta saru yahangadabani haikiana pausna makatana phongdorakli adu haujikoina di myam paus matang se lusinjarage amasum pathokjagi bira soikiba langkiba yaursi myam ngapigani matam ge ba maruibi pausing su myam dele leitan update bijara khen su channel sigi mekedi gi myam na thamjari and thank you